Fancier Higher Secondary School की Principal नत्रगा Higher Authority Committee, School Management Committee, or मखोई की हंदक टीचर्स दे सिनख्रिबा असिदा इन चार्ज होइखिबा सिंगना मधु करीनो महिरोई अयामना पाक्तकना तौखिबासी करीनो हाइबासे मयामदा खंगहनबिननबसु मक्तदा इवे KMWO Kangleipak Minority Welfare Organization Head Office की माइकैदगी Kangleipak असिदा लैरिबा लारिक लाइसुगी तापी तंबीबदा हैथोई सिंथोइरबा लाई गुरु ओजा सिंह अमदी Kangleipak असिगी अथौबो मपारी पुनमकपु सुपसिनजरगा इकाई कुमनबो उच्चबगा लोइनना हंदकी खंगहौदबा मे 323 असिदगी इरांगना मरम ओइरगा हराव कुमै तुम्बा चाबा खंगदना जामना तंगदु लैतादबा पुंसी मरेल अमदा मणिपुर सि लुपलुरबा मतुंगदा एगोइगी शांति दी पुरा ओइना फंगद्रिबा हौजिमक्सु मणिपुर सिदा लैंगाक लैत्रिबा अदुगा गवर्नर शासन तौरगा इगोजी प्रेसिडेंट रूल चलाइरगा लैरिबा तलक्सिदा माइकई खंगौदना इगोगी मतम सांगना माइमागी स्कूल दा इगोइना टीचर्स डे हाइना पांगथोकनबा पालनगी थौरम यामना मरुओइबा यामना फजबा mahairoising amadi lai guru oja sing bu matam snang na takpi tambirakwa adugumba ikai khumnaba utpegi thauram singda mahairoising na haijaba mai talent khara uthokpa adugumba program da handak han amakphu udaba mawongda social media da yamna mawong marin ta da bai tare adugumba isai no mai mahairoising na sakpa tabada audience sing parents sing amadi oja sing da yamna amadi leiriba iramda Manipur gi praja singda thawai usitaba manba mawong loinana screening tawdana natragana rehearsal tawdana masa gi apamba aningba mawongda thawbangi school amada school adu ming oina panjarabada Fancier Higher Secondary School hairiba mahiloisang asi yamna leikleisuda mangjin thaba amadi poisal honor kaya puthokraba mahiloisang amani adugumba miyamna masak khangliba asidagi satra khara nai tare makoina tawriba mawong mataw adu mail Manipur da leiba school mayambo amadi mahiroi khunaibo mangthokpu manba adugumba thong asi makhatan tawbidana ba KMWO Manipur gi maikaidagi pungning chingchinjari masigumna atopa mahiloi sangsingna su makhoi gi mataw tamba mawongda makhatan sa Toubiganu haina KMWO Manipur gi head office gi maikaidagi pungning chingchinjari loinana iramdam asida aigi nat aigi culture aigi identity matam sida aikoi punna punsin minaduna sojo piminaduna nuksi sanana lainana ba saukhatpa puraknaba hotnagadaba matam sida karamba wakhalondagi kadomdagi lakpano khanghaudaba mawongda aikogi islam gi oiba haidi aikoi kangluk puruk khaidokjaba wafamdi nachade da laiba school sangda khara amadasu aikogi fijet kamba yengbada nungaitaba adugumba setlaga mabu takpi tambiriba mapa saklaba adugumba lai guru duna tungda phamlaga dance tawrabigi satnabi masisu angak tabangamde islam dharma bu miyoi kharana mangthoki khanbasi thamoi sengna nungaijade yaragadi punnamak asi subsin jaraga makha tarakpa teachers day ga mari lainana pangthorpa thabuk thoram singda egoigi islamic te karem kathaina ba yaba sanai punainaba islam bu lana ukhiba yaba adugumba thabuk thoram amadi isai nomai yarem khoi Toubiganu kalam ama piraga ngamjaba khudon polama piraga oja singna bor piraga jamna samna loisinnabu honabiu Manipur da leiba praja punamakse haujiksi sengi phibam yamna wanaba matam amasu oiribani masugumba sida aikoina hujiksi tangdu leita da phibam amada leingai maraksida isai nomai da yamna ka hena lupasi aikoi tawminnaroisi loinana islam gi oinadi masi aikoina gilup asina islam gi mahiloi sangsingdadi masi amadi tawbigadanaba pungning chinsinjari tawbidanaba su mayamda khanghanjari loinana tawbiroi haina sulup asina laujai masida makatana thawai usittaba aduga miyamgi mitnaba aduga athauba mapari punamakta mitnagadaba thamoi sogadaba thabuk thoram tora abadi maduda thorakpa afafata daita masana pujagadabani haibase malup asingi maikaidagi thamjari loinana aikoi Manipur da leiba puruk kunthraga marimak kuntramana khundaraga leiminariba mahiloisang sengkhaba loi mahiloisang asibo mangthoktanaba hotnaminasi haijabaga loinana ekoina lopasina Fancier Higher Secondary School gi
principal natraga higher authority committee school management committee or makoi gi hanak teachers de sinkriba asida in charge oi singna madu karino mahiroi ayambana paktakna na tawkriba si karino haiba sema mayam da kanghan binana basu aroi da puning chin sinjari loina na makha tara pa manipur da leiba kachin koya loijing loya da leiba mahiroi jang punna makna teachers de ga mari leina pangtor pa thabuk thoram singda athauba sing ima iben sing amadi matam punna mutanga pi sembi bo aja singda thawai usitaba yengba da mit na ga ba fijet chakchet kang ba da thawong amata tawbira kanu amadi tawbira oi haina su ningjai loina na hiram tongan da leiba CSO singna su ngasi ai gi nat cancer yokhat min naduna aikhui punna nungsi chana lemin naduna iram dam masi awon bama purak na ba yamna kanna hona ri bata laksida mathong maram nai daba haibadi mayamna nungai roi daba aduga bed comment adusu yayam koi pibi kanu loina na tawrok ibam hairoi singna su wakhan khan thabiraga tungda afaba lamjing amta ko ngam godaba iram dam masi gi mai purapo oina na ba hot na view haiba ma sumaina KMWO Manipur gi mai kai thamjari